ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯤꯒꯤ ꯂꯥꯏꯔꯕ ꯂꯝꯖꯥ ꯄꯥꯈꯪ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯌꯥꯏꯃꯅꯤ ꯀꯧꯕ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯅ ꯄꯨꯡꯈꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯅꯤꯗꯤ ꯄꯤꯛꯂꯤ꯫ ꯅꯣꯡꯃ ꯃꯃꯥ ꯃꯄꯥꯅ ꯑꯊꯥꯞꯄ ꯃꯐꯝꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯥꯏꯆꯦꯟꯕꯅ ꯄꯤꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯣꯛꯂꯛꯂꯝꯃꯤ꯫ ꯃꯤꯒꯤ ꯁꯟ ꯌꯥꯎ ꯁꯦꯟꯅꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯁꯪꯒꯣꯝ ꯂꯩꯗꯨꯅ ꯌꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯌꯥꯏꯆꯦꯟꯕꯅ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯆꯥꯎꯔꯕꯗꯤ ꯈꯟꯗꯨꯅ ꯃꯅꯒꯟꯗ ꯄꯣꯗꯨꯅ ꯃꯤꯒꯤ ꯁꯟ ꯌꯥꯎ ꯁꯦꯟꯅꯖꯔꯛꯏ꯫ ꯌꯨꯝ ꯑꯃꯒ ꯑꯃꯒꯁꯨ ꯌꯥꯝꯅ ꯂꯥꯞꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯀꯤꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡꯒꯤ ꯄꯣꯂꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤꯅꯤ ꯍꯥꯏꯅ ꯍꯥꯟꯅꯗꯤ ꯑꯉꯝ ꯑꯉꯝꯕ ꯆꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯀꯔꯤꯁꯨ ꯈꯟꯅꯔꯛꯇ꯭ꯔꯗꯨꯅ ꯄꯤꯕꯤꯔꯝꯗꯦ꯫ ꯅꯣꯡꯃꯇ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕు ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯅꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ, ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯉꯝꯂꯛꯂꯦ, ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯌꯥꯏꯆꯦꯟꯕꯅ ꯌꯥꯎ ꯁꯦꯟꯗꯨꯅ ꯂꯝꯄꯥꯛꯇ ꯃꯅꯥꯎꯅꯨꯄꯥꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯑꯇꯝꯅꯅ ꯌꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨ ꯏꯕꯣꯆꯧꯕ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ, ꯈꯨꯔꯥ ꯂꯥꯛꯑꯦ, ꯁꯦ ꯅꯪꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯄꯤꯊꯣꯛꯂꯝꯂꯒꯦ꯫ ꯑꯗꯨꯒꯅꯦ, ꯁꯤꯅ ꯆꯦꯡꯅꯤ, ꯃꯁꯤꯅꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯧꯀꯣ꯫ ꯈꯨꯔꯥ, ꯆꯦꯡꯁꯤ ꯌꯥꯔꯅꯤ, ꯁꯦꯜ ꯄꯤꯔꯕꯅꯤꯅ꯫ ꯌꯥꯗꯦ, ꯁꯦ ꯉꯁꯤꯗꯤꯅꯦ ꯈꯨꯔꯥꯒꯤ ꯂꯧ ꯂꯣꯛꯏ, ꯑꯗꯨꯅ ꯄꯤꯔꯤꯕꯅꯤ꯫ ꯈꯨꯔꯥꯅ ꯅꯈꯣꯏꯕꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯁꯨ ꯏꯆꯥ ꯏꯃꯧ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯈꯨꯔꯥꯒꯤ ꯁꯟ ꯌꯥꯎ ꯃꯌꯥꯝ ꯑꯁꯤ ꯁꯦꯟꯅꯕꯤꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ꯫ ꯉꯁꯤꯗꯤ ꯁꯟ ꯌꯥꯎꯁꯤꯡ ꯑꯁꯦ ꯌꯨꯝꯗ ꯍꯣꯏꯒꯠꯇꯨꯅ ꯊꯅꯝꯃꯨ, ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯑꯣꯀꯣ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯌꯥꯏꯆꯦꯟꯕ ꯏꯕꯣꯆꯧꯕꯅ ꯄꯤꯔꯝꯕ ꯆꯦꯡ ꯑꯃꯗꯤ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯌꯥꯎꯁꯤꯡ ꯑꯗꯨꯕꯨ ꯃꯀꯣꯟꯗ ꯍꯨꯏꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯇꯥꯆꯧ, ꯃꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯂꯩ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯃꯥ ꯕꯕꯥꯗꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯅꯥꯎꯇꯣꯝꯕ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯑꯔꯥꯞꯄꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯤꯔꯣꯜ ꯐꯖꯕ, ꯉꯥꯃꯨꯛ ꯑꯍꯥꯎꯕ ꯂꯩꯕ ꯆꯠꯈꯤ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯇꯥꯆꯧ, ꯑꯩꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯁꯦ ꯂꯤꯠꯂꯔꯣꯏꯀꯣ? ꯑꯍꯟꯕ ꯑꯣꯏꯅ ꯂꯤꯠꯂꯅꯤꯀꯣ? ꯑꯗꯣ ꯇꯥꯆꯧ, ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ? ꯍꯜꯂꯛꯀꯅꯤ, ꯀꯨꯏꯔꯔꯣꯏ ꯍꯥꯏꯔꯝꯃꯤ, ꯂꯥꯛꯑꯅꯤ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤꯀꯣ? ꯍꯣꯏ ꯇꯥꯆꯧ꯫ ꯌꯥꯏꯆꯦꯟꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯁꯨꯝꯗꯨꯅ ꯇꯨꯝꯍꯟꯕꯤꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯕꯕꯥ, ꯅꯆꯥ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯒꯦ? ꯅꯆꯥ ꯌꯥꯝ ꯋꯥꯔꯦ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯏꯃꯥ ꯕꯕꯥꯕꯨ ꯍꯪꯂꯛꯄꯗ ꯑꯩ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯏꯃꯥ ꯕꯕꯥꯒꯤ ꯇꯝꯄꯥꯛꯇ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯌꯥꯏꯆꯦꯟꯕꯅ ꯃꯅꯥꯎꯅꯨꯄꯥ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯅꯥꯎꯅꯨꯄꯥꯗꯨ ꯍꯣꯏꯗꯣꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯁꯟ ꯌꯥꯎ ꯁꯦꯟꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯁꯟ ꯌꯥꯎ ꯃꯌꯥꯝ ꯑꯃ ꯁꯦꯟꯅꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯝꯕ, ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯦ꯫ ꯉꯁꯤꯗꯤ ꯆꯦꯡ ꯁꯨꯝꯇ ꯂꯩꯍꯧꯗꯦ, ꯑꯗꯨꯅꯅꯦ ꯈꯨꯔꯥꯅ ꯁꯦꯜ ꯄꯤꯔꯛꯑꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯦꯡ ꯋꯥꯟꯕ ꯆꯠꯇꯣꯏꯅꯤ, ꯂꯥꯛꯑꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯆꯠꯂꯁꯦ꯫ ꯁꯟ ꯌꯥꯎ ꯃꯌꯥꯝ ꯑꯗꯨ ꯏꯕꯣꯆꯧꯕꯒꯤ ꯌꯨꯝꯗ ꯍꯣꯏꯖꯤꯜꯂꯝꯂꯗꯨꯅ ꯏꯕꯣꯆꯧꯕꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯔꯥ, ꯉꯁꯤꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯄꯤꯕꯤꯔꯣ꯫ ꯌꯥꯏꯆꯦꯟꯕ, ꯉꯁꯤꯗꯤ ꯑꯩ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯕꯒꯤ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯅꯪ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯣꯀꯣ꯫ ꯈꯨꯔꯥ, ꯉꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯅ ꯆꯥꯅꯅꯕ ꯆꯦꯡꯁꯨ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯤ, ꯑꯗꯨꯅ ꯁꯦල් ꯄꯤꯗ꯭ꯔꯕꯁꯨ ꯆꯦꯡ ꯑꯣꯏꯅ ꯈꯔ ꯄꯤꯕꯤꯌꯨ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯣꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯆꯦꯡ ꯑꯝꯇ ꯄꯤꯕ ꯌꯥꯔꯣꯏ꯫ ꯀꯩꯁꯨ ꯊꯣꯛꯅꯗꯕ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯄꯥꯕꯅ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤ ꯍꯦꯟꯃꯜꯂꯦ, ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯤꯕ ꯌꯥꯔꯣꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯔꯝꯒꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯁꯨꯖꯗꯅ
Manau nupa ase yokpiribani. Aina ngasi phawbada angang ani sigine haidana lemna pikhiba amata leite. Masagi khusumalne aina piribado. Aduna ne nang wa ngangbada khara khara khantharaga ngangba phaiko. Baba, kanadabada cheng phau mayeng tananaba sinbiganu. Ase hairamlaga chetki. Kayada minungsi khangdriba angangmane he. Yaichen ba, khurana nangi chengdu soidana pigani. Ngahak ngairamuko. Khura, ai cheng lawjararoi. Ai chajarage. Hai, nangbu nakhoi nayambasina hairambaduda nangbu sauningdabaro. Khura, aikhoina saubagi tiksu leizade. Tadana hairamliba wado yamna chumi. Aikhoi ichil inaw anida khurana tawbiribado khura hoigi mangnanabani. Yaichenba asumna hairamduna manaw nupabu puduna chetki. Yaichenba wakhal yamna wana mayumda laklammi. Aina kadaidagi selna cheng wangani. Aigi inaw nupana chak chage hairakani. Khunjasingda sel kharada oirabasu pibiyu hairuba matamda kanamtana pibiraroi. Asumna khanduna imungda changlaklammi. Makhoina imungda changlakpa matamda naha makhaidi loisan biningai leitabana chaiduna leirambani aduga numit asidadi imung adu yamna nana leiba thengnarami. Aduga chakhumda changluba matamda chak insang ahauba mathel lukoi kaya ama leiba thengnarami. Yaichenba tawramliba mataw adu ubada yamna ngaklami. Yaimani de angang oibana kaisu khalamde chak insang adu ubada haraunu phamduna chage tawrami. Yaichenbana chak insang adu mana hana chaduna yenglaba matungda manaw nupabu pisabirami. Masu chak laman khiduna mathel lukoi kaya adu machim manaw adu mabuk thana chajarami. Tacho, asuk hauba injangse aidi amukta phawba chakhidri. Tacho, hayengsu masigi insangse thongbiyu. Yaichenba wa amta ngangde ngasi tawramliba thabaksing asibu kanana tawramlibano khanduna leirami. Asumna makhoi anina yawseluba halakpad numit khudingi imungi achaiba khudingbak sitnana loishilaga amadi chak insang mayam ama ahawba mathel lukoi kaya ama leirami. Asumna numit khudingi tawramba asida yaichenba makhoi ani chak insang thongduna thamliba amadi thabak tawramliba misak adu khangdoknaba nongma machimanaw anina thabak chakhiba saduna phaklangi ahobada lumduna yenglaga leirami. Makhoi anina fana puina yenglabasu kanamta laktaba aduda darida famduna leirami. Matam aduda chakhumdagi khonjel khara tarakpagi yengluba matamdadi naha makhoi anigi chak insang thabak pumba tawramliba misak adu makhoi bu pokpiriba mama mapa adu oiduna leirami. Karino, aina uribasiwa. Ima baba natabra. Yaichenba wakhal yamna chamamnarami adubu kuina urudraba mama mapa urakpa aduda machimanaw anina mama mapagi manakta sensinjarami. Mama mapa anidu macha anibu ubada tingak yengduna leirami. Ima, baba, nacha akhoibu khangbidrabra. Karigi ichilinaw aikhoinibu thadoktuna chatlibano. Asumna haiduna konsinjarami. Ipagi yaichenba, yaimani namaga aikhoi anina singchanba chatpada kaijawo mana namanaba aikhoigi thawai lawkhre. Masina icha singi nanakta leiba phangdre. Namanaba aikhoina icha anigi awaba na tawadu yengba ngamdraduna nachinanaw anigi chak insang thongduna thanumnabani. Ima, baba, nacha akhoibu thadoktuna chapikhinu. Chatlabasu akhoi anibu puduna chapiyu. Aikhoisu lairamlenda lakchake. Imagi ibunga madu yaroi. Thawai panba hingliba mi amata lairamlenda chatpa yade. Ima babana nakhoi anigi numit khudingi laktuna chak insang thongbiki. Ima, akhoi ani nakhoigi nanakta leiba pami. Akhoi bu puduna chatpiyu. Macha anina haimanbaduda lairamlenda macha anibu puduna chatlage khanduna lairamlenda puduna macha aniga harauna leiminarami. Yaichenba amadi yaimani mama mapa anigi manakta awabamta leitana harauna chenchongduna leizarami. Lairamlengi mafamsu miramlengumna mi amagi imung manung khudingi yum tongan oiduna yamna ingna chikna leinarami. Mama, aikhoi anina tawriba thabak asi araiba oilodo. Karigumba laining thongna khangna pothoklabadi aikhoi anida natana icha animak awafamda tagani. Adubu pikliba icha ani sibu mataw karamna hundoktuna thanamgani. Mama mapa oiba aikhoina laining thau khangdanaba silase. Macha ani de angang oibana kaisu khangjade thawai sing adugi marakta makhoisu yauduna leirami. Lairamlenda leiramba thawai singna angang ani dubu ubada chingnaba kayadi phaunarami adubu mama mapana aranba wa haijenduna chingnaba amata leihalamde. Nongma yaichenba amadi yaimanida mama mapana asumna hairami. Ipagi bungo, nakhoi ani yumsida lengdana lei mapanda thokanu mapan thoktuna sanaganu. Nakhoi anina sananingba khudingba yumsida sanaraga lei.
Namaga aige thabak ama chatluge. Nakhoi ani yumda leiramu. Hoi baba, akhoi yumdagi mapan thokjaroi. Mama mapa animak wakhoi anibu yumda thanamduna chatki matam aduda manaw nupana mayambada sumna hairai. Tachau, akhoi ni mafamsida lakpadagi mapana mukta phawba thokjri. Aduna tachau, baba ima lechringai asida akhoi ani phajaraba leikol aduda chatuna charang pharuse. Pharuse. Aduga ima baba halakjringai dane yamna thuna amu halaksiko. Hoi tachau, adudi chatlase. Angangi wakhal oibana makhoi anina tawba pamliba thabaksing asina tungda kari oirakani khangjaramde mama mapana yumda halakjringaida phajaraba lairamlengi lainingthaugi leikol oiriba mafam aduda chattuna charang phabi sanarami. Tanja aduda thawai mayam lainingthauna konungda kawbagi chatkhiba matang oirami. Matam aduda makhoina tawribadu angang macha kharana urami chimanaw anina ngahak sanaraba matungda mayumda halaklami. Mama mapa halakpada yumdagi hendoktaba sarami. Mathangi numita angang anina leikol gi lai hektuna manghalami haibasi lainingthaugi nakong yaurami. Lainingthaudu thawai mayam tuda hairami asumna. Karamba angangna aigi leikol asigi laisingbu hektatuna manghalamliban. Thawai panba miyoi natana aigi leikol gi laising asibu hekpa ngamloi. Aduna karamba lam henba thawaina taibang miyoi babu mafam asida puraktuna thamliban. Wahaisi tabada chauthoi amadi takhelai pakhatpana kam thenglami. Adubu lainingthaugi mafamda minamba yadabana makhoi anidi khurumduna haijarami. Lainingthau ipa ibungo, nacha aikhoibu amukta ngakpiyu. Nacha aikhoina aigi icha apikpa ani asibu miramlenda wana lenbado yengba ngamdraduna lairamlen asida pujarakibani. Chauthoi, nakhoina tawriba thabak asi yamna lali. Lairamlen haibase thawai panba miyoiba amattana leiba yade. Nangi nacha ani sigi taibang kumhai sanagadaba yamna wali. Aduga nakhoi anina taibang malemda chattuna nacha anigi manakta ngasidagi leibusu yaro. Ngasima nacha anibu taibang malem panda thako. Masi haiduna chatki chauthoi amadi takhelai wakhal yam wajarami. Macha ani sibu taibang malem panda karamna hundoktuna thanamgani. Aduga makhoi anisu taibang malenda kumduna macha anigi manakta leibusu yararoi. Macha anibu nungsina manam nambiduna taibang malemda thamnami. Ima, nacha akhoi yamna lali. Akhoi baba ibana haiba injaragi. Yaichin ba, yaimani madugi matam henkri. Nama napa oiba aikhoina haiba lauramdabadi asumna thoklibase thoklamloidabani. Aduna yaimani nangna yambana haiba khudingmak illo. Yaichin ba, nangna mayambani apapata khudingmak nangna yengthoktuna nanaw nupabu lamjingbi. Ima hoi ipa hoi chatlagi. Nachin nanaw anina tawba khudingmak nama napa aikhoina nungdol thaktagi yenglaki. Asumna hairamduna mama mapa animak chatki machin manaw anina mama mapa bu kap tuna gauzahawi. Asumna numit asidagi mama mapa chakrabasu hingdaba yade khanduna thabak suba haurami. Nongma haukibana haujikti machin manaw animak pakhang mapung pharakle. Machin manaw animak masak mataw phibam murti yamna phajarami. Machin manaw anina thabak suminaduna hingjarami. Nongma machin manaw animak wari sanajarami. Atomba, akhoi anina mafam asida thabak suribase nongmagi chara hendrabasu lanthum amada tungshin mangamde. Aduna atopa lebak amada chatuna sel khara yamna phangnanaba thabak ama theyubana phagani khali. Nang kari khali? Tachau, maduna phagani. Mafam sidadi thabak somta leite. Aduna atopa lebak ta chatuna sel yamna phangba thabak ama tawraga aikhoi gi lanthum khara leishinduna mana masing tharaga karbar tawbuna kanagani khali. Nangna haibadu yam chume. Aduna khoi ani atopa ningthaupan lebak amada chatuna sel tanba hayengmuk chatnanaba sem sarase. Hoi tachau. Asumna machi manaw anina sinaduna hayenggi ayuk anganbadagi chatnanaba sem saram. Mathangi ayuk anganba matamdagi machi manaw anina mayum thadoktuna umang kaya phawduna thangnaba ningthaupanba lebak amada yawnanaba chatlami. Ayuk ana chatpana yumthalgi matamda yumthangnaba lebak aduda yawrami. Makhoi anina sum lakpada ahal amana hairai. Ibungo, nakhoi anibu mafam asida kari tawba lakpano? Ipal, aikhoi mafam asida sel tanba yaba thabak thiba lakpani. Ado ipal, naha nupa mayamna konunggi maikaida chatnaribasibu ningthaugi lanmiga khangadaba leibra. Ibungo, naha pakhang kaya amana konungda chatlibase lanmi khanbagi nate. Akhoigi lebak asigi ningthaugi machanupi ani khak lei. Machanupi ani do thiba khanglaktaba ngasiga tha ama phari
ꯃꯁꯤꯅꯅꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯊꯤꯕ ꯐꯪꯕ ꯉꯝꯕ ꯄꯥꯈꯪ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯊꯥꯖꯒꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯐꯝꯁꯨ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯔꯤꯕꯅꯤ ꯃꯌꯥꯝꯁꯦ꯫ ꯏꯄꯥꯜ, ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯗꯨꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯍꯜ ꯑꯗꯨꯅ ꯁꯨꯂꯩꯃ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯟꯆꯦꯟꯕꯤ ꯀꯧꯏ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯦ, ꯌꯥꯝꯅꯁꯨ ꯐꯕ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯏꯄꯥꯜ, ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯂꯨꯅ ꯈꯟꯖꯩ, ꯃꯁꯤꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯂꯩꯇꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯇꯣꯟ ꯑꯃ ꯄꯨꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯆꯥꯕ ꯇꯨꯝꯕ ꯈꯪꯗ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯁꯥ ꯅꯎꯁꯨ ꯌꯥꯝꯅ ꯐꯩ, ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯅꯅꯦ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯊꯤꯕꯁꯦ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯨꯔꯣ ꯅꯈꯣꯏ ꯑꯅꯤꯁꯨ꯫ ꯏꯄꯥꯜ, ꯊꯥ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯔꯥ? ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯀꯌꯥꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯏꯄꯥꯜ, ꯃꯗꯨꯗꯤ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕꯁꯦ ꯃꯥꯒ ꯅꯛꯅꯕ ꯃꯤ ꯑꯃꯅ ꯈꯪꯂꯝꯕ ꯌꯥꯏ꯫ ꯑꯗꯣ ꯏꯄꯥꯜ, ꯅꯆꯥ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯖꯒꯦ꯫ ꯈꯪꯗ꯭ꯔꯦ ꯏꯆꯥꯁꯥ, ꯑꯗꯨꯕꯨ ꯐꯔꯦ, ꯆꯠꯂꯣ ꯃꯥꯏ ꯄꯥꯛꯁꯔꯣ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯥꯆꯧ, ꯃꯖꯥꯏꯕꯦꯝꯃ ꯑꯅꯤ ꯃꯥꯡꯈ꯭ꯔꯤꯕꯁꯦ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯧꯇꯨꯅꯗꯨꯅ ꯁꯤꯟꯕ ꯃꯥꯜꯂꯤ꯫ ꯏꯅꯥꯎꯇꯣꯟ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯄꯥꯎ ꯐꯥꯎꯅꯕ ꯑꯃ ꯌꯥꯎꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯅꯤꯡꯊꯧꯗ ꯋꯥꯍꯩ ꯈꯔꯗ ꯍꯪꯂꯨꯈꯤꯁꯤ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯗꯨꯅ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯤ ꯅꯨꯄꯤ ꯈꯔꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯧꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ? ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯍꯤꯡꯖꯅꯕ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯐꯪꯅꯅꯕ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯐꯪꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯐꯝꯁꯨ ꯍꯥꯞꯀꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯐꯝ ꯄꯥꯝꯕꯒꯤ ꯂꯥꯛꯆꯕ ꯅꯠꯆꯗꯦ, ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯍꯟꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯇꯧ ꯑꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯤ꯫ ꯂꯥꯛꯂꯤꯕ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒ ꯅꯈꯣꯏ ꯑꯅꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯏꯄꯥꯅ ꯊꯥꯖꯩ꯫ ꯏꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯪꯖꯒꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃꯒ ꯀꯅꯥꯒ ꯂꯩꯃꯤꯟꯅꯈꯤꯕꯒꯦ? ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯃꯤꯁꯤ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯥ ꯑꯣꯏꯔꯤꯕꯤ ꯇꯝꯐꯥꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯇꯝꯐꯥꯗ ꯑꯩꯈꯣꯏ ꯋꯥ ꯈꯔꯗ ꯍꯪꯖꯒꯦ, ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ꯫ ꯇꯝꯐꯥꯗꯣ ꯏꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯏꯅꯥꯏ ꯈꯔ ꯊꯥꯗꯨꯅ ꯀꯧꯍꯜꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯇꯝꯐꯥꯕꯨ ꯃꯅꯥꯏꯁꯤꯡꯗ ꯀꯧꯍꯜꯂꯝꯃꯤ꯫ ꯇꯝꯐꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯑꯀꯣꯏꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯌꯥꯏꯃꯅꯤꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯇꯝꯐꯥ, ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯋꯥ ꯈꯔꯗ ꯍꯪꯒꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯒ ꯂꯩꯃꯤꯟꯅꯍꯧꯕ ꯅꯠꯇ꯭ꯔꯥ? ꯑꯩꯗꯤ ꯅꯨꯃꯤꯠ ꯑꯗꯣ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯂꯥꯛꯇꯦ꯫ ꯑꯩ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯖꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯕꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗ ꯀꯤꯅ ꯌꯦꯡꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯝꯃꯤ꯫ ꯇꯝꯐꯥ, ꯅꯪꯅ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯖꯔꯣ꯫ ꯏꯕꯨꯡꯉꯣ, ꯇꯝꯐꯥꯁꯤ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯇꯜꯂꯝꯂꯒꯅꯤ, ꯑꯗꯨꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯎꯍꯧꯗꯕꯗ ꯉꯥꯎꯆꯠꯅꯔꯕ ꯑꯩꯅ ꯊꯥ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯏꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯐꯪꯂꯛꯇꯕ ꯑꯁꯤꯗ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯄꯤꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ,
ꯁꯛꯈꯪꯗꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯄꯨꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ꯫ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯈꯔꯗꯤ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ, ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯛꯈꯪꯗꯕ ꯃꯤꯅ ꯍꯦꯛꯇ ꯆꯪꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯐꯥꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯐꯥꯅꯅꯕ ꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯈꯪꯗꯣꯛꯄꯗꯤ ꯈꯔ ꯂꯨꯅ ꯊꯣꯛꯀꯅꯤ꯫ ꯏꯅꯤꯡꯊꯧ, ꯀꯣꯅꯨꯡꯗ ꯈꯟꯅꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯈꯪꯗꯣꯛꯇꯨꯅ ꯄꯥꯎ ꯄꯤꯅꯕ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯄꯤꯒꯅꯨ꯫ ꯅꯆꯥ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯊꯤꯕꯒꯤ ꯊꯕꯛ ꯍꯧꯖꯔꯒꯦ꯫ ꯐꯔꯦ, ꯏꯆꯥ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯣ꯫ ꯏꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯈꯣই ꯀꯣꯅꯨꯡꯗ ꯂꯩꯖꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯅꯅꯕ ꯌꯨꯝ ꯑꯃ ꯉꯥꯡꯅꯖꯔꯝꯂꯤ, ꯃꯗꯨꯗ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯥ ꯑꯅꯤꯅ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯑꯣ꯫ ꯏꯅꯤꯡꯊꯧ, ꯇꯝꯐꯥꯒꯤ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ꯫ ꯇꯝꯐꯥꯒꯤ ꯌꯨꯝꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯈꯥ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯎꯖꯥꯎ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯍꯧꯕꯒꯤ ꯃꯔꯛꯇ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯕꯅꯤ, ꯃꯗꯣ ꯇꯝꯐꯥꯒꯤ ꯌꯨꯝꯅꯤ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ꯫ ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯖꯩ꯫ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯌꯥꯏꯃꯅꯤ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯔꯥ? ꯃꯥꯅꯤ, ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯣ, ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯜ ꯐꯪꯕ ꯌꯥꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯊꯤꯒꯦꯒꯥꯏꯗꯤ ꯈꯜꯂꯨꯅꯨꯀꯣ꯫ ꯍꯥꯏꯕꯗꯤ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯉꯝꯗꯗꯨꯅ ꯇꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯥꯟꯅꯗꯕꯗꯅꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ, ꯆꯔꯥ ꯍꯦꯜꯂꯒ ꯇꯣꯛꯀꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯏꯃꯥꯏꯕꯦꯝꯃ, ꯃꯖꯥꯏꯕꯦꯝꯃ ꯑꯅꯤ ꯐꯥꯕꯒꯤ ꯂꯥꯡ ꯊꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯈꯟꯖꯩ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧꯒꯤ ꯌꯥꯝꯂꯕ ꯃꯅꯥꯏ ꯀꯌꯥꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯑꯩꯒꯨꯝꯕ ꯂꯧꯁꯤꯡ ꯂꯩꯈ꯭ꯔꯕꯤ ꯑꯃ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯈꯤ꯫ ꯏꯅꯥꯎꯇꯣꯟ, ꯇꯝꯐꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗꯤ ꯂꯣꯠꯂꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯊꯆꯥꯎ, ꯃꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯁꯛꯂꯣꯠꯄ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯅꯥꯁꯨ ꯈꯪꯍꯟ ꯎꯍꯟꯗꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯈꯪꯊꯣꯛꯎꯔꯁꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯝꯐꯥꯗ ꯍꯥꯏꯖꯔꯝꯃꯤ, ꯇꯝꯐꯥ, ꯑꯩꯈꯣꯏ ꯅꯉꯣꯟꯗꯒꯤ ꯋꯥ ꯈꯔꯗꯤ ꯍꯪꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯑꯩ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯪꯕꯤꯔꯛꯀꯅꯨ꯫ ꯇꯝꯐꯥ, ꯅꯪꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯖꯤꯛꯇꯪ ꯈꯟꯕꯤꯌꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯒꯗꯕꯗꯣ ꯑꯩꯈꯣꯏꯅ ꯇꯥꯍꯜꯂꯨ꯫ ꯏꯕꯣꯡ, ꯑꯩꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯃꯍꯥꯔꯥꯅꯤ ꯁꯤꯖꯅ ꯁꯤꯟꯗꯨꯅ ꯐꯥꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯍꯧꯕꯗꯒꯤ ꯏꯅꯤꯡꯊꯧꯗ ꯇꯝꯅꯅꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯅ ꯈꯪꯈꯤꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯀꯅꯤ ꯀꯤꯍꯟꯕꯗꯒꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯇꯝꯐꯥ, ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ? ꯏꯕꯣꯡ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯂꯩꯕ, ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯀꯩꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯗ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯂꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯇꯝꯐꯥ, ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯠꯇꯨꯅ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯀꯜꯂꯨꯔꯒꯦ꯫ ꯑꯗꯨꯒ ꯏꯃꯥꯒ ꯅꯪꯒꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯕꯨꯡꯅ ꯂꯩꯕ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯟꯅꯗꯨꯅ ꯄꯨꯝꯅꯃꯛ ꯌꯥꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯌꯥꯏꯃꯅꯤ ꯍꯌꯦꯡ ꯆꯠꯅꯅꯕ ꯊꯥꯡ ꯐꯦꯡꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯝꯐꯥ ꯃꯃꯥ ꯃꯆꯥ ꯂꯧꯗꯨꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯊꯝꯂꯝꯃꯤ꯫ ꯏꯆꯥꯂꯩꯕꯦꯝꯃ, ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯏꯃꯥꯒ ꯅꯪꯒ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅꯁꯨ ꯈꯪꯂꯣꯏ꯫ ꯅꯕꯨꯡ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯡꯈ꯭ꯔꯕ ꯆꯤꯡ ꯑꯗꯨꯕꯨ ꯅꯨꯃꯤꯠꯅ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗ ꯂꯥꯟꯅꯅꯕ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯖꯕꯁꯨ ꯊꯨꯡꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯡꯂꯕ ꯆꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯂꯣꯏꯕ ꯉꯝꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯇꯥꯆꯧ,
ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯅꯨꯄꯥ ꯈꯔ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯩꯔꯤ. ꯃꯅꯨꯡꯗꯁꯨ ꯂꯩꯔꯝꯈꯤꯒꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ. ꯏꯅꯥꯎꯇꯣꯟ, ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯊꯣꯡ ꯉꯥꯛꯂꯤꯕ ꯃꯤꯁꯛ ꯑꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯈꯔꯁꯨ ꯁꯪꯗꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯇꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨ ꯎꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯁꯛ ꯂꯣꯠꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯃꯤ. ꯌꯥꯝ ꯊꯨꯅ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ. ꯃꯁꯤꯒꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯃꯕꯨ ꯐꯠꯇ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤꯒꯤ ꯅꯥꯀꯣꯡ ꯌꯧꯔꯝꯃꯤ. ꯀꯔꯤ? ꯑꯩꯅ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯍꯟꯗꯨꯅ ꯊꯝꯂꯤꯕ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯈꯪꯂꯛꯂꯤꯕ? ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯝꯐꯥꯅ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ? ꯏꯅꯥꯏꯁꯥ, ꯍꯧꯖꯤꯛꯃꯛ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯇꯨꯔꯦꯜꯗ ꯂꯪꯊꯈꯣ. ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎ ꯑꯁꯤ ꯇꯥꯈ꯭ꯔꯕꯗꯤ ꯑꯩ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ. ꯑꯗꯨꯅꯅꯦ ꯏꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯋꯥ ꯈꯔ ꯉꯥꯡꯗꯕ ꯌꯥꯗꯦ. ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯑꯔꯥꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯐꯥꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ. ꯅꯍꯥꯟꯂꯥꯛꯑꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯤꯟꯕ ꯊꯕꯛ ꯉꯥꯛꯇꯅꯤ. ꯀꯔꯤ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯤ ꯃꯍꯥꯔꯥꯅꯤ? ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯕꯤꯕꯨ ꯊꯥꯖꯕꯤꯌꯨ. ꯍꯧꯖꯤꯛꯃꯛ ꯏꯅꯥꯏ ꯀꯌꯥ ꯊꯥꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯍꯥꯠꯈꯤꯅꯕ ꯌꯥꯊꯪ ꯄꯤꯕꯤꯈꯣ. ꯉꯥꯏꯈꯣ. ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯐꯥꯔꯒꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯈꯤꯒꯗ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕꯒꯤ ꯁꯛꯂꯣꯟꯗꯤ ꯆꯥꯃꯅꯤ. ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯝꯂꯤꯕꯗꯣ ꯀꯣꯅꯨꯡꯗ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ. ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯖꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯍꯣꯡꯍꯜꯂꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯁꯤꯟꯗꯨꯅ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯌꯥꯏꯃꯅꯤ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯃꯥꯅ ꯅꯦꯛꯄ ꯁꯛꯂꯣꯠꯄ ꯃꯤ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯂꯩꯍꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯌꯥꯏꯃꯅꯤꯗꯤ ꯃꯈꯣꯏꯅ ꯊꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯕ ꯎꯃꯪ ꯐꯥꯎꯔꯒ ꯑꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ. ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯃꯖꯥꯏꯕꯦꯝꯃ ꯑꯅꯤ ꯂꯥꯛꯍꯧꯔꯤ. ꯅꯤꯡꯊꯧ ꯃꯅꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯂꯧꯇꯨꯅꯗꯨꯅ ꯐꯥꯕ꯭ꯔꯥ? ꯏꯄꯥꯗ ꯁꯦꯡꯅ ꯇꯝꯃꯨ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯅꯕ ꯁꯤꯜꯂꯤꯕꯗꯨ ꯀꯅꯥꯅꯣ? ꯄꯟꯊꯧ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏꯕꯨ ꯂꯩꯀꯣꯜ ꯐꯖꯕ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯃꯤ ꯈꯔꯅ ꯑꯩꯈꯣই ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯤꯜꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥꯇꯣꯟꯅ ꯁꯤꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯔꯝꯂꯦ. ꯑꯣ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯅꯔꯝꯕ ꯈꯪꯒꯅꯤ. ꯂꯦꯝꯅ ꯊꯥꯔꯣ. ꯁꯤꯖꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯅꯤ ꯈꯟꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯣꯟꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯀꯌꯥꯅ ꯐꯥꯗꯨꯅ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯃꯤ. ꯁꯤꯖ, ꯑꯩꯅ ꯅꯪꯕꯨ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯥ ꯑꯃꯅꯤ ꯈꯟꯗꯨꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯁꯤ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕ ꯁꯤꯜꯂꯝꯂꯤꯕ ꯅꯪꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣ. ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯅꯅꯥꯏ ꯅꯨꯄꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ. ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯅꯪꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ. ꯄꯟꯊꯧ, ꯏꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ. ꯃꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯊꯝꯂꯤꯕꯅꯤ? ꯄꯟꯊꯧ, ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯑꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯈ꯭ꯔꯦ. ꯃꯁꯤꯅ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯐꯔꯦ, ꯏꯆꯥ ꯑꯅꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯂꯧꯕꯤꯔꯅꯨ. ꯑꯗꯨꯒ ꯁꯤꯖ, ꯅꯪ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯂꯩꯖꯈꯣ. ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ. ꯁꯤꯖ ꯃꯥꯅ ꯂꯪꯖꯔꯨꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯆꯠꯈꯤ. ꯏꯕꯨꯡꯉꯣ, ꯏꯆꯥ ꯑꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯜꯂꯦ. ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯒꯅꯤ. ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯀꯅꯤ. ꯏꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯈꯣꯏꯅ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯀꯟꯖꯔꯛꯂꯤꯕꯁꯦ ꯅꯤꯡꯊꯧꯒꯤ ꯐꯝꯕꯨ ꯄꯥꯝꯕꯒꯤ ꯅꯠꯆꯗꯦ. ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔꯗꯪ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯠꯆꯕꯒꯨꯝꯕꯅꯤ. ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯝꯖꯕ ꯑꯔꯥꯟꯕ ꯌꯥꯎꯗ꯭ꯔꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯦ. ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧꯅꯤ. ꯏꯅꯤꯡꯊꯧ, ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯆꯜ ꯇꯝꯐꯥꯒꯤ ꯃꯄꯥꯟꯅꯤ. ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯔꯝꯂꯣꯏ. ꯌꯥꯏꯆꯦꯟꯕꯅ ꯊꯣꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯀꯌꯥ ꯊꯥꯗꯨꯅ ꯇꯝꯐꯥ ꯃꯃꯥ ꯃꯆꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯍꯜꯂꯝꯃꯤ. ꯇꯝꯐꯥ,
Ngasidagi namana chakonung asida nungaina leiragadabani. Ichana karigi waruni. Leibak miyam mangda nata anibu matik charaba wakhal lawsing chawba machin manaw anida thajaragani. Yaichenba, yaimani, ngasimak nakhoi aniga icha nupiga luhongbiragani ipana. Iningthau, majaibema anigi wa hana tabiyu aduga yazagi. Imomi bema, napa aina pamlibasi nakhoi anigi thamoida kari khalibagi. Aingonda sengna tamu. Panthau ipana phai khanduna pangthokpa pamliba da nachai khoi gi so pambani. Nungaireda, icha anigi wa tabada ipa pele. Inaisa, aigi lebak miyamda khanghalucho. Ngasi aigi icha nupi anigi luhongba laknanaba khanghalu. Phagani ningthau nanai phepau chenjarukhi. Ningthau macha anibu yaichenba amadi yaimani ge luhongnaba sem sahalami aduga ningthau gi phamthon su hapnanaba tawrami. Matam aduda yaichenbana ningthau da haijarami. Iningthau, nacha akhoi ningthau gi pham pamjade. Ningthau gi icha nupi asibu akhoi gi oiba phangjaba sina penjari. Aduna ipa ibungona leibak asigi ningthau aduma oibiyu. Yaichenba, napa gi icha biba so amata yaude. Aidi ahal oisilakli. Aduna, nakhoi anibu aigi icha biba oina khanduna leibak asigi matik chaba. Ningthau ama oiro. Masina ipa gi apambani. Asumna namit asidagi yaichenba amadi yaimaniga majaibema aniga luhongduna leibak asigi matik chaba ningthau ama oiduna palami. Makhoi anina mama mapana thambiramba khangpoksang aduda makhoigi nupibu puduna haukraba machi manaw anina yamna wana lelakhiba wari kaya adubu liduna khanghalami. Mama mapa anigine haiduna turelda hailai kaya kacherami. Haujikti nongdol thaktagi macha anigi matobu yengjarakliba mama mapana macha anibu ubada yamna penjarami. Asumna lawsing chawba machin manaw anina yamna nungaina pankhi.